Arambai News Guwahati Manipuri Pao tabiriba singbu ihan handumaktada chingangbam Suzitrani na khurumjari hojingasigi samlappa mariba Pao sing lobirase Assam Assembly Mikhal Inglisingani kunma thoigi ahanba tangkaki bhot thadaba hayeng Mars ki tang kuntaret thangjanumitane District tarani thoida sandoktuna lairiba kendra niputaret ki oina hayeng ayuki pung taruk tagi polling booth hangdokladuna numidang wairam pung taruk fawba bhot thadagane Panbayai, Mathag Assam ki district tarama thoigi seat nipuni thoi loinana mayai Assam ki Nagaon district ki punna seat mangagi mikhal tawgadori bane. Ahan batangka ki mikhal asida maraibag yengadori basida Assam ki CM Sarvanan Sonowal su yauri. English ngani tara taruki mikhal da seat asibu lisang sitna ahumlak haibadi English ngani amadagi ngamduna lakiba Rajib Lochan Pegudagi Sarvanan Sonowal na munkibane. Handaksu Congress mire boriba Peguga sit asimaktada Sarvananga China gadori. AGP gi Hitendranath Goswami na Jorhatagi, Minister Ranjit Dattana Bihali dagi, Minister Nabukumar Dole na Dokuwa Khana dagi, amasung Sanjay Kishan gi marai baksu hayengi ahan batangkak asida lep kadori bane. AGP gi Atul Borana Bokaghatagi, Kesap Mahantana Kolia Bordagi, aduga State Congress President Ripun Borana ahan boina Gahapur Sitta marai bak gengli. Panbayai, Hokiba Inglisingani Tara Taruki, Mikhalda, Mahaki Loinabi, Monica Bora, Sit Asida, Maithiki Bane. BJP sitting MLA Oriba Utpal Boragane, Hayeng Ripun Boraga, Maraibak Yangnagadoriba se. Asida Sunatana, Debrata Saikya, Bharat Nara, Pranoti Phukan, Rakibul Hussain, Lurin Jyoti Gogoi, Akhil Gogoi, Azanta Niyok Amade, Bismita Gogoigi, Maraibak Singsu, Hayeng Lepkadoriba Asida, Yauribane. Nakalamaromda West Bengal dasu hayeng Mars ki tang kuntaret ahan batangka kioina Mikhal gi bhot thadagane Kendra kuntra da mirep chamaga marfutara mathoina lamba tongnari masigi manungda BJP amasung Trinamool Congress na seat kumapanda mirep thadokli hingsa thokpa yabagi chang wangba maramna paramilitary force na akanba chaksin thorang paikhatpa mangjungnana haukrabane Ngasi Guwahati ki Khana Parada Minister Himanta Biswa Sarmana Maroiba Wafum Kaya Paumi Singda Phongdorakre. Mikhal Matungdasu Assamda lockdown thamloi. Lockdown thamgani haibagi toknga miyamna thazabigano. Assamda Covid ki akiba leitraga karamna lockdown thamgadoribano hanglakhi. Aduda sunatana Mikhal gi mifam pangthokpa yaraga karigi bihu tawba yaruidoribano hainasu Hairakhibaga loinana handakti Assam gi miyamna bohag bihu soidana tawgani hairakhi adubo hozi akhoi thengna phangba paw amada Tinsukia gi school amada punna mahairoi kunthra manga covid positive oire haibagi paw amati lakli Nakalamaromda Lurin Jyoti Gogoi amasung Akhil Gogoi gi akanba irang amata leite haina minister asina Phongdorakhibaga loinana ahanba tangkaki seat niputaret ki manungda BJP na nipudagina nipuni thoiphawgi manungda phangani su hairakhi yamnamak hena ngakngayoiba wafam amagana handakti muslim miyamna su BJP da vote pifam thoi maramdi BJP anti muslim natte muslim nupi singidamak BJP na lepli su hairakhi Union Home Minister Amit Shah ngasisu Assam da laktuna Pathar Kandi amadi Silchar da bhot khongki BJP na Love Jihad amadi Land Jihad manghangani Purup taruk soidana ST chalhangani Chami singi khusuma lupa chahum yankhay da hengat hangani Assam gi namghor singda chahi gi lupa lakh ani makhai pigani amadi Lawmi singda lupa lising nipan pigani Congress na lengak pairabadi Azmal da Bharat Ratna pigani su haiki Yamnamak angakpu wafam amagana Assam da lairiba refugee khudingmak citizenship pigani aduga ain kaina changlakpa infiltrator khudingmak puna tanthokigani hainasu Amit Shahana phongdokhi Lagliba April ki tang amada pangthokadoriba 15 suba Assam Assembly Mikhalga mari lidana Lakhipur Kendradagi independent mire poina chongthokliba thoibagi bhot khombagi ithak ipom kangkhalakli Haukiba Mars ki tang kunithoi ningthauka ba numitta Singerbon gi Nurul Haqna mahaki khongloi lisingamaga chonga mukka loinana bike rally chatuna Sribarda laiba thoibagi yumda chatuna mithei amadi mithei pangal gi apunba saktam ama
utkrabagi matung haukiba Mars ki tang kunmari dagi hauna amuk Manipur State Sumang Lila Council gi lifetime secretary Sograkpam Hemanta aikhoina oja tolhan haragasu henna khangnaba amadi mahaki kangbuna kendra sigi mitai amadi mitai pangal taba mafam kayada koina chatuna thoibagi damak leptana bhot khomli asida sunatana mitai amadi mitai pangal meira paibi lup kayanasu thoibagi damak bhot khombagi thabak kanna chathari Jairaga sida ngarang Manipur gi CM N Birena Lakhipur da laktuna mitop ki bhot khomlamba sidagi hena laibak thiningai leitre haina All Assam Manipuri Students Union Amsuna kanna pendaba phongdorakre ngarang Lakhipur Kendra gi manung channa Astralabuk ta phamkiba BJP gi public meeting amada Manipur gi Chief Minister N Birena Assam da khundariba Manipuri singbu Assamese Manipuri ni haina phongdokiba wafam adubusu Amsuna kanna yaningdaba phongdorakli Amsugi General Secretary Oriba Kabarbram Bikramjitna Thadok Pachirol Amada Makataraduna Lenga ki record Amatada Assamese Manipuri Haiba Wafam Yaude Aikoi Chahi Cha Kayadagi Assam da Khundaduna Lirakliba Manipuri Singni Assamese Manipuri Natte Loinana OBC na Chingbadasu Manipuri Haina Adumak Khangnei Maramaduna Assamese Manipuri Haina Phongdok Lamba Asina Phurup Asibu Maring Marang Halle Hairakli Asida sunatana mifam asida CM na hauzik Assam gi Manipuri singna thengnariba issue kaya ama palladuna issue mayam asi hauzik paliba BJP lengak asina punamak solve torogani haina thajaba piramba adusu Assam da khundariba Manipuri singda tat tawbuni haina amsuna lowi hairakli moithem tawduna BJP da vote hapnanaba aronba sarok amani haibasu mayek sengi Manipur lenga asina Assam da khundariba Manipuri singi machang oiba thabak amata ngasi phauba tawba leitri amadi makhoidagisu aikhoina karigumba amata asa tawde haina amsuna phongdorakli loinana APSC gi matang da CM na hairamba wafamga APSC na tholakpa rule singa khetnaba yamna lei APSC gi matang da loan gi chayetnaba ngasisu loidri Lagliba Assam gi Assembly Mikhalasida Lakhipur Kendradagi Manipuri Miyoi ama Assembly da mihut amu oina thagattaba yade haina Assam da khundariba Manipuri singna siba changba khangdana hotnaringai cherak asida Manipur gi CM na laktuna Manipuri candidate amagi mayokta vote khomlamba adusu yaningde Lup kayana CM bu mifam asida lakpidanaba haizakraba fawbada mifam yawba laklamba si Manipuri voters thugaiba lakpani haina lamdamasigi miyamna lawi Chahi nipu hena Assam da khundariba Manipuri singna mangjarakpa manglan adu mangphau naramdai mikup asida thugaiba lakpani hainaso amsuna lowi hairakli Nakalamaromdana handaki Assam Assembly Mikhalda Sonai Kendragi TMC gi mire poriba Dr. M Santikumar Singhagi vote ki campaign ngasi Sonai gi miyamna yum da changduna chathaki Saikhom Laikai, Gorgori, Mangalpur, Jurakhul, Amadi, Thangzam Laikai na chingba khunsing da chatuna bhot khongki. Ngasigi campaign da Seram Herazit, Ima Sanathoi, Ulen Singha, Nirmala na chingbana luchingki. Campaign ga mari lena Ima Sanathoi na haiki. Sonai area si da khundariba Manipuri amadi Manipuri Muslim Chilinaw singna punna amatoina aikhoi mitai ama Sonai dagi kahannaba honaminasi. Seram Herazit nasu Sonai gi Manipuri singda Dr. Santi Kumar bu amuktang mai pakhanduna sothariba Manipuri khunai gi seba tawba phanghanaba hotnaminasi haiki Aikhoigi laizariba Manipuri voter singa sigi punna amatta oibagi liching lei haibadu utpagi matam yaurakle mikha ponduna hingbagi mahuta aikhoigi apunbagi lingjel khanghanbagi matam yaurakle haikibaga loinana ima ibe chanasu mitai amak khaktang Sonai kendra asida Leblakliba asida maitai aikhoina punna vote hapiduna mai pakhanaba hotnasi haiki Panbayai Assam da lagliba assembly mikhalasi goina Manipuri mireb anina Lakhipur Kendra amadi Sonai Kendra da tongana mikhal thengnaribane Thauna phana mikhal thengnariba Lakhipur dagi independent mireb oriba Thoiba Singh amadi Sonai dagi TMC gi mireb oriba Dr. Maimom Santikumar Singh bu mai pakhanaba hotnaba haibasi Assam gi Manipuri singi thodang oifam thoi Laibuk phaba haigadra handakti Kendra amada Manipuri mireb ani natraga ahumdagi hena chongthorokpa haibadusu handakti oidri Maramaduna Manipuri singi laibak yengba yaba yamnamak khundong charaba tanja amani haina aikhoina lawba yai masibu lemna manghandabana achumba oigani
Taruk suba kumon thoramoina ibudo pakhangba lilam kanba lup ipalikalgi chahigi kumon thoram kasarge Hailakandi district manungda leiba Jaribongi Bamon lekai leiba branch office ta lagliba Mars ki tang kunipan lamtagi thanil numita pangthoklagani haina lubasigi president oriba Okram leisembana thadorokpa chirol amana khanghalakli Ngarang ahing Manipur amadi Myanmar tainaba tamu town da Myanmar army na nongmai kapadagi miyoi ama laikhidre taretna sokhi asokpa singi manungda ahum janimsa puraktuna laikanari aduga amagi phibamde yamnamak luna lei hairi asokpa taretmak more sub district hospital da pukhalakhi ahumgi phibam khare hena lubadagi ngasi janimsta purakhibane Nakalamaromda Myanmar da democracy hanjannaba miyamna horiba iho tumu town da su kankhalakli Manipuri Students Federation MSF ki Inglisingani kunmathoi kunithoi gi pham pugadaba sing wasak laukre pham pugadaba singi manungda president ta Khangembam Vidyasagar vice president ta Maibam Jules yauri president oina khallaba Khangembam Vidyasagar na lakadori ba kumja sida health sector amadi education sector da mahiroi lubasina akanba mityeng thamgani haiki Kanglei Park Students Association KSA na chahi khudingi pangthokpa Kanglei Mega Sports Festival kumsi chahi gi oinasu hayeng Mars ki tang kun taret tagi April ki tang amma fawba pangthokani hogdokpagi thoramasi mapal Kangjaibungda ayuki pung 13 da pangthokani hairi Uchekon Nongpok Gram Panchayat ani khusamnaduna Gram Lok program ama ngarang Nongpok panthoibi khungang Uchekon khuno Takhok Mapan Imphal East Pangthokre Thoramasida Manipuri Language Advisory Board Sahitya Academy ki member Yumnam Nandini Devi na chairperson oiki amasong program asiga mari lenana Takhelambam Janaki Irengbam Homendro Thokchom Devras Amokcham Imozit Takhelambam Khambaipa amadi Mutum Nitu Devi na Sereng Thiki Akanaba Thoramasida Sahitya Academy New Delhi ki convener Nongmainthim Kiran Kumar amasong Khori role ki saknaraba miyoi kyanasu saruk yaki Mizoram da opposition congress na state asida changja fam logduna leiriba Myanmar macha singi issue ga mari lenana state asigi chief minister Joram Thangana loriba phirep sogolakhibaga loinana yumlo na leiba ga sidagi ain kaina miyoi sing changlakpa thingnana ba Ministry of Home Affairs na thulakhiba order adubu yaningde hairakre State Congress President Namasung State asida mangarak CM oikraba Lalthan Haulana MNFT BJP ga alliance ni adu arabaso ministry gi order asi MNF na infam thokte harakhibaga loinana minungsigi khanduna chilakliba singa sida asylum pibinabaso Prime Minister da haizaki Panbayai Mizoram gi CM Joram Thangana Myanmar dagi changlakliba refugee sing asida brothers and sisters haina kojari bane Haukiba pung kunmari asigi manungda Wangnongpok state singi manungda hauzik phawbada ngasigi oina COVID-19 positive oibagi report lakraba state singi manungda Manipur da taruk Arunachal Pradesh da ama Meghalaya da taret Nagaland da ama amadi Mizoram da tarukni amadi India da ngasigi oina hauzik phawbada COVID ki anoba positive case ngasidi lising humpu heladuna lising humpu ga chahum humbudra taruk yaukre amadi chaniga humbudra taret na COVID number moiduna ngasigi oina hauzik phawbada India da laikhidabagi pau lakli amadi India da COVID na khwaidagi sathina sokliba state Maharashtra da ngasigi oina hauzik phawbada COVID ki anoba positive case lising kuntra taruka chamapan supna ani phangkhre amadi ngasi India da laikhidriba miyoi chani ga humbutra taret asigi manungda Maharashtra khaktadagi chamaga tarani thoi yauri Mikhal gi charang nariba matamasida Bengali star singi isai viral oirakli Bengali top star singna BJP amasung RSS ki mathakta hulladuna ngangkhibaga loinana ka amasung communal politics ki matangda su cheiraduna isai kya sakli BJP amasung RSS ki fact nationalism gi mathakta su makhoina karemna rakli asumna Bengal star singa BJP amasung RSS ka muknarakpagi phibam ama phongna uwa fanglakli adubo BJP gi maikaidagidi masi star natakni harakhibaga loinana video asida yauriba star sing asi left sympathizer singni so hairakli Prime Minister Narendra Modi nangasi numit nini gi khongchatta Bangladesh chatuna Bangladesh National Day thoram da saruk yakhibaga loinana handakta lauthokhiba Gandhi Peace Prize Inglisingani kun Bangabadhu Sheikh Mujibur Rahman gi machanupi atombi Sheikh Rehana da khusinakre
ngasi Dhaka da pangthokiba thorom asida saruk yaraduna Gandhi Peace Prize piduna Bangabandhubu ikai khumna jabugi khudong chaba phangba se Indian singi oina yamnamak chawthok chaningai ni hainasu India gi Prime Minister Narendra Modi na phongdokhi aroibada ngasi gi tentakpa maroiba pau khara Leibasi President Ramnath Kovind ngasi ayuk thabak narakpadagi Army gi ARR Hospital New Delhi da admit tawkhre tobutabu khudong thiningai di leite hairi Assam dagi Rajya Sabha gi member oina kaduna Leibasi gi Prime Minister phawba oiramlaba Dr Manmohan Singh na Assam gi mikhal noma khaktama ngaisilaklaba matamasida video gi khuthangda Twitter da Assam gi miyamda vote khomladuna Congress da vote pibinaba haizarakre Press Council of India PCI gi convener Jai Shankar na luchingba timamana Imphal da laktuna Manipur gi IPR Minister Thongnawjam Bishwajit ka unadana state gi media sagai gi mapangal kankhat anaba suggestion kaya timasina piki TMC amadi BJP gi marakta digital gi khuthangda amuk mikhal gi ten kapnaba haurakre Lomi singna kaukiba Bharat ban gi mami amata ta khidre haina railway official singna phongdorakli Maharashtra gi Deputy CM na April 2 gi matungda state da lockdown thamlagani warning tawrakre IUML na haukiba chahi kunmanga gi manungda ihan hanboina nupi nominee Nurvina Rasid Kerala da mirep oiragani nupa marakta nupi mirep thadorakhiba sina party asigi image hongdoknaba hotnaraklibra kanna chingnarakli ngasi gi oina di Arambai News Guwahati da Manipuri Pao sanduk chaba matang isolation jaba galoina na tabiriba singbo amkaso hanna khurumjari